What's up, people? Johny here again. Ngasi giveaway kana tori ko. Mayam khalli kana. Aduga aina jugle jeri fashion and entertainment store. Wangkhei Angom Leikai da ko. Ai 100K yobagi Dhono Ningthoujam ko kano business sigi owners na sponsor to bibani mioi tarai khanjare. Aduga hojik moi apama loina khalli ko asida apang ohong moina apama ko. Loina mo khan ba yai ko 100K yobagi mayam support to bi rakoi da thank you so much. Aduna ꯑꯩꯈꯣꯏꯒꯤ ꯁꯨ ꯉꯝꯖꯕ ꯈꯤꯇꯪ ꯒꯤꯐ ꯕꯦꯛ ꯇꯧꯖꯕꯅꯤꯀꯣ ꯑꯗꯨꯅ ꯁꯄꯣꯔꯠꯁꯦ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯆꯦꯅꯦꯜꯁꯤꯗ ꯑꯗꯨꯒ ꯗꯣꯅꯣ ꯅꯤꯡꯊꯧꯖꯝꯒꯤ ꯁꯤꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯣꯔꯁꯦ ꯁꯤꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯣ ꯂꯣꯀꯦꯜ ꯕꯤꯖꯤꯅꯦꯁ ꯃꯌꯥꯝ ꯁꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯁꯤꯒꯤ ꯐꯦꯁꯟ ꯑꯦꯟ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯁ꯭ꯇꯣꯔꯁꯦ ꯐꯖꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯔꯤꯖꯅꯦꯕꯜ ꯄ꯭ꯔꯥꯏꯁꯇꯅꯤ ꯃꯥꯅꯁꯨ ꯌꯣꯜꯂꯤꯁꯦꯀꯣ ꯑꯗꯨꯅ ꯌꯥꯝꯅꯁꯨ ꯐꯦꯁꯅꯦꯕꯜ ꯑꯣꯏꯕ ꯑꯗꯨꯒ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ up to date over fashion ꯅꯤꯀꯣ ꯃꯥꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯂꯩꯕꯤꯕ ꯃꯇꯝꯗ ꯂꯥꯞꯅ ꯆꯠꯂꯨꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯗꯨꯝ ꯃꯪꯈꯩꯗ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯁꯤ ꯃꯤꯁꯨ ꯑꯗꯨꯝ ꯆꯤꯜꯂꯩ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤꯁꯦꯀꯣ ꯑꯗꯨꯅ ꯂꯥꯛꯄꯤꯔꯣ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯁꯤꯗꯩꯗ ꯁꯔꯄ꯭ꯂꯁꯀꯤ ꯄ꯭ꯔꯣꯗꯛ ꯌꯥꯎꯔꯤ ꯑꯗꯒꯤ ꯂꯦꯗꯔ ꯖꯦꯀꯦꯠ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯕꯥꯏꯀꯔ ꯖꯦꯀꯦꯠ ꯀꯩꯀꯩ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯂꯥꯛꯄꯤꯔꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥꯗ ꯑꯗꯨꯝ ꯀꯥꯞꯆꯔꯛꯀꯦ ꯑꯗꯨꯒ ꯑꯩꯒꯤ ꯂꯛꯀꯤ ꯋꯤꯅꯔꯁ ꯃꯌꯥꯝꯒꯁꯨ ꯁꯨꯝ ꯎꯅꯖꯔꯛꯀꯦꯀꯣ ꯑꯩꯈꯣꯏ ꯒꯤꯐ ꯑꯋꯦ ꯍꯧꯔꯦ ꯑꯩꯈꯣꯏ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯦ ꯐꯦꯁꯟ ꯑꯦꯟ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯁ꯭ꯇꯣꯔ ꯋꯥꯡꯈꯩ ꯑꯉꯣꯝ ꯂꯩꯀꯥꯏꯗꯀꯣ ꯑꯗꯨꯒ ꯂꯛꯀꯤ ꯋꯤꯅꯔꯁ ꯃꯌꯥꯝ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯃꯣꯏ ꯑꯄꯥꯝꯕ ꯈꯜꯂꯤ ꯀꯟꯅ ꯑꯗꯣ ꯐꯦꯁꯟ ꯑꯦꯟ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯁ꯭ꯇꯣꯔꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯨ ꯌꯦꯡꯍꯟꯖꯔꯛꯀꯦꯀꯣ ꯑꯥꯏꯇꯦꯝ ꯃꯌꯥꯝꯁꯤ ꯑꯗꯨꯝ ꯄꯣꯁꯇꯥ ꯇꯥꯕ ꯌꯥꯝ ꯌꯥꯎꯔꯦ ꯖꯦꯀꯦꯠꯀꯥꯁꯦꯀꯣ ꯑꯩ ꯀꯣꯟꯅ ꯑꯃꯨꯛ ꯄ꯭ꯔꯥꯏꯁ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯁꯨꯝ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯌꯨ ꯂꯣꯃꯦꯟ ꯃꯤꯁꯨ ꯑꯗꯨꯝ ꯆꯤꯜꯂꯤ ꯑꯗꯨꯒ ꯗꯣꯅꯣ ꯑꯗꯨꯅꯤ ꯂꯥꯏꯒꯤ ꯁꯤ ꯍꯥꯡꯆꯤꯜ ꯂꯥꯛꯀꯗꯕ ꯁꯤꯁꯦ ꯇꯣꯃꯤꯒꯤ ꯑꯣ ꯁꯤ ꯃꯌꯥꯝ ꯂꯥꯛꯑꯅꯦꯕ ꯑꯣ ꯇꯣꯃꯤ ꯉꯥꯛꯇ ꯁꯔꯄ꯭ꯂꯁ ꯑꯣꯀꯦ ꯃꯌꯥꯝ ꯐꯦꯁꯟ ꯑꯦꯟ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯁ꯭ꯇꯣꯔꯗ ꯄꯣꯁ ꯇꯥꯕ ꯖꯦꯀꯦꯠ ꯑꯃ ꯂꯥꯛꯇꯣꯔꯦ ꯁꯤꯒꯤꯁꯦ ꯍꯪꯆꯤꯠ ꯂꯥꯛꯑꯅꯤ ꯄꯐꯔ ꯖꯦꯀꯦꯠꯅꯤ ꯑꯣ ꯄꯐꯔ ꯖꯦꯀꯦꯠꯁꯦ ꯅ꯭ꯌꯨ ꯏꯌꯥꯔꯒꯤ ꯑꯃ ꯂꯩꯁꯜꯍꯧꯕ ꯌꯥꯔꯦ ꯌꯥꯔꯦ ꯃꯊꯪ ꯆꯍꯤ 2-3 ꯆꯠꯅꯔꯅꯤ ꯁꯣꯝꯗ ꯂꯣꯏ ꯑꯩꯒꯤ ꯋꯥꯏꯐ ꯃꯥ ꯂꯦꯗꯔ ꯖꯦꯀꯦꯠ ꯁꯤ ꯄꯥꯝꯃꯦ ꯂꯦꯗꯔ ꯖꯦꯀꯦꯠ ꯍꯥꯟꯅ ꯂꯩꯕꯤꯌꯨ ꯑꯗꯨ ꯀꯣꯟꯅ ꯕꯥꯏꯛ ꯂꯩꯕꯤꯌꯨ ꯁꯤꯒꯤꯁꯦ ꯀꯔꯝ ꯁꯣꯝ ꯂꯩꯔꯕ ꯍꯜꯂꯣ ꯑꯣ ꯃꯤꯡꯗꯣ ꯑꯝꯇꯒ ꯍꯥꯏꯕꯤꯔꯛꯎꯅꯦ ꯕꯤꯁꯣ ꯂꯩꯕ ꯄꯣꯛꯄꯝꯅ ꯂꯩꯕꯅꯦ ꯑꯣꯀꯦ ꯑꯗꯣ ꯑꯝꯇ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯃꯇꯥꯡ 100K ꯌꯧꯕꯒꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎꯅꯦ ꯀꯩꯀꯩ ꯀꯃꯥꯏꯅ ꯇꯧ ꯇꯥꯃꯣꯅ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕꯤꯗꯨꯅ ꯍꯥꯏꯗꯤ ꯂꯩꯗꯅ ꯗꯨꯀꯥꯟ ꯃꯌꯥꯝ ꯑꯃ ꯖꯁ ꯃꯌꯥꯝꯗ ꯈꯪꯗꯕ ꯑꯩꯈꯣꯏꯅ ꯑꯥꯗ ꯂꯩꯔꯒꯁꯨ ꯈꯪꯗꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯇꯥꯃꯣꯅ ꯇꯧꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯣꯀꯦ ꯕꯤꯁꯣꯁꯤ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯩ ꯅꯝꯕꯣꯜ ꯋꯥꯍꯦꯡꯈꯨꯃꯟ ꯑꯣꯀꯦ ꯅꯪ ꯂꯥꯞꯄꯦ ꯅꯝꯕꯣꯜ ꯏꯅꯛ ꯅꯛꯏ ꯀꯩꯅꯣ ꯃꯤꯅꯤꯠ ꯀꯨꯟꯗ ꯌꯧꯕ ꯃꯐꯝꯅꯤ ꯀꯩꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯇꯥꯃꯣꯒꯤ ꯁꯨꯃꯥꯏꯅ ꯒꯤveaway ꯇꯧꯕꯁꯦ ꯃꯇꯨꯡꯗꯁꯨ ꯇꯥꯃꯣꯒꯤ ꯖꯣꯅꯤ ꯁꯔꯨꯡꯕꯝꯒꯤ ꯀꯩꯅꯣꯁꯤꯕꯨ ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯒ ꯇꯥꯃꯣꯕꯨ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕ ꯃꯄꯨꯡ ꯐꯥꯕ ꯑꯩꯈꯣꯏꯒꯤ ꯌꯨꯇꯨꯕꯔ ꯑꯃ ꯑꯣꯏꯕꯗ ꯃꯌꯥꯝꯅ ꯁꯣꯏꯒꯃꯤꯟꯅꯁꯤ ꯍꯥꯏꯖꯩ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯒꯤꯐꯇꯣ ꯑꯝꯇ ꯌꯦꯡꯃꯤꯟꯅꯁꯦ ꯄꯣꯁ ꯇꯥꯔꯦ ꯖꯦꯀꯦꯠ ꯃꯥꯒꯤ ꯐꯔ ꯖꯦꯀꯦꯠ ꯐꯖꯕ ꯑꯃ ꯈꯟꯈ꯭ꯔꯦ ꯍꯣꯏ ꯄꯣꯁ ꯇꯥꯔꯦ ꯃꯑꯣꯡ ꯇꯥꯏ ꯃꯌꯥꯝ ꯕꯥꯏꯀꯔꯒꯤ ꯖꯦꯀꯦꯠ ꯍꯪꯕꯤꯔꯛꯄꯗꯣ ꯗꯣꯅꯣꯗ ꯂꯩꯔꯦ ꯀꯦꯕꯜ ꯀ꯭ꯂꯥꯏꯟꯒꯤ ꯂꯩꯔꯦ CKꯒꯤ ꯂꯩꯔꯦ ꯁꯤꯗ ꯄꯣꯁ ꯇꯥꯕ ꯐꯔꯁꯨ ꯌꯥꯎꯕꯀꯣ ꯃꯈꯜ ꯃꯌꯥꯝ ꯂꯩꯔꯦ ꯕꯥꯏꯀꯔ ꯖꯦꯀꯦꯠ ꯁꯤꯗꯁꯨ ꯂꯩꯔꯦ ꯁꯤꯗ ꯂꯨꯏ ꯚꯤꯇꯣꯟ LV ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯑꯩ ꯏꯁꯥꯃꯛꯇꯤ ꯅꯠꯇꯦ ꯒꯤveaway ꯐꯥꯎꯔꯤꯁꯦ ꯑꯩ ꯌꯥꯝꯕꯅꯦꯕ ꯑꯩ ꯌꯥꯝꯕꯁꯦ ꯍꯧꯖꯤꯛ ꯎꯈ꯭ꯔꯨꯜꯗ ꯂꯩꯈꯤꯕ ꯃꯥ ꯄꯣꯁꯇꯤꯡꯒꯤ ꯑꯗ ꯑꯩꯅ ꯒꯤveawayꯁꯦ ꯂꯧꯕ ꯂꯥꯛꯆꯕꯅꯦ ꯕ꯭ꯔꯣꯁꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯍꯦꯟꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯣ ꯑꯁꯤ ꯍꯥꯏꯖꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯣ ꯒꯤꯐꯇꯣ ꯑꯝꯇ ꯌꯦꯡꯁꯤꯅꯦ ꯃꯥꯒꯤ ꯈꯟꯕꯗꯣ ꯀꯥꯔꯒꯣꯅꯦꯕ ꯐꯖꯩ ꯁꯤꯁꯨ
Summer week. Fazay. Magi kaya batam ka pan ka Okay. zip ng quality. Levi's na. Levi's or replay. Okay. Other channel support of Viveki. Thank you so much. I just subscribe and go. Oh, matang dong giveaway the y'all lagi ko. 150 dong to. Alright, 150 dong to. Alright, thank you. Alright. Padre only how are ko. Alright, on kudo 6. Thank you. Fashion and entertainment store as usual. Me adum phajana chille ngasi se ko. Aduga yam phawam na jik GPay ke Paytm loina ba kya re. Magi se cashless loina ba kya re ko. Fashion and entertainment store ne jik leisure se. Aduga store open na jik khung ni pa ni horaga taruk pop hangi ko. Good luck you. Every day 7 days working ni. Aduga magi jik stock mayam no bom lai. Se lei ba mayam bora lei mayam. Se lei mayam kai do mayam yaw ri ko. Aduga se daga lei mayam stock no wa tani mo ko. Lai than la lei. On stock idi 1 year later. Okay, ama su khan ngai yeng ase. Oh, for jacket ta. Posta ai si su. Oh. Sara ba. Sara ta. Oh. Siapa batam magi sa. Oh. Sina idi. Windproof ko. Ata Angom kala kaya rin na. Atang am lai ni da. Leather jacket ka ji pu ko da. Oh. Tadi pa siya tama na. Eh, tunja. Kaya yun. Oh. Ay naman po ni. Ya tu ni mau perlu dulu lah tu lah me. Ayo, heme lu perlu dulu. Nabi dulu lagi. Ni kaya suka kau le. Siga home, siga mari, siga home tu, siga home tu ba? Mari tu ba? Oh. Đi mang tới cho master ở đâm cột lấy về lại ở đó ở đâm Mau sih naik ko. quality ở đâm lấy ở đó hygienic ở đó cái nội dung ở đó đâm mà tầm chỉ cái sana về ở đâm rate hay tại hà con apa mà phô số đâm khăn mà mong để khăn vào đó ở đâm ngoài đây ở đó tầm một cái số serian đó cái hậu về đấy hay tại đây đâm yên tại đây hay tại đây đâm chỉ có đâm support ở đâm tàu về đâm mày tàu bio ở đây ngoài ba item cái cá chúng số tàuประกันđóเป็นapa mà giáoประกันđóก็đâm đây là yên với khu đông trà mà chú đây tầm một cái sẽ mình support tàu bio support tàu bio lại tàu bio xí. Alright. Thank you. Kanu mai jere ko. Ke channel support to bibagi, dukan support to bibagi. Matung dong thek na se. Oh. Oh. Lai hore ko. Ming ngam ta. Mình mấy tiếng ngàn có Okay. Aduga channel matang da dukan matang kitang hai biro mo ne. dukaan sẽ đâm pot đã phát thôi đâm mèo ấy rất là giàu cho Alright. xuống tôi cái bọn mi là Ngai ko. Nang na kon ka pi e ko. Sipa. thôi dukaan sẽ đâm pot phát thôi đâm phát ra đâm mèo ấy dukaan mày ăn là lạc kia cái số đâm miếng đi vậy anh dukaan pot sẽ đâm phát mày mèo ấy dukaan tamo cái channel số ấy đâm miếng jar quay chạy mà có hậu về cái miếng jar cái ấy là tamo cái channel sẽ quay cái bullet đây mà tiếc thì tamo sẽ sắc không hậu kim này bạn anh tamo ngasi phao đâm tamo thắc lạc review cái mà em gari cái thắc lạc đâm miếng jar ngasi phao lạc sẽ tamo channel số đâm makata miếng jar khi này đâm makata support số tập jar Thank you so much. Ano mai ko. Matung dong thek na se. Oh. Okay. Kandero. Ora se. Mi manga toy gram ne. Ini kan wi ko. Ta nam kan solo. Fashion and entertainment store. Wangkhei sida lei de mangona lei ba pot si de ayamba koi quality lei ba pot si oi de duga reasonable mamal da ba ma de
ꯂꯣꯏꯅ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗ ꯈꯪꯗꯕꯁꯤꯡꯗꯒꯤꯁꯨ ꯑꯩꯅ ꯉꯁꯤ ꯁꯨꯃꯥꯏꯅ ꯃꯥꯡꯉꯤꯁꯤꯗ ꯃꯣꯏ ꯗꯨꯀꯥꯟꯒꯤꯁꯤꯗ ꯈꯪꯗꯕ ꯏꯃꯥꯟꯅꯕ ꯑꯣꯏꯔꯦ ꯐ꯭ꯔꯦꯟ ꯁꯥꯏꯀꯜ ꯑꯣꯏꯔꯦ ꯈꯪꯗꯕ ꯃꯌꯥꯝ ꯂꯩꯔꯦ ꯁꯗꯅ ꯍꯥꯏꯐꯦꯠꯇꯪ ꯂꯦꯡꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯁꯤꯒꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯄꯣꯠꯁꯦ ꯃꯌꯥꯝ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯑꯃ ꯄꯤꯔꯤꯗꯨ ꯑꯩ ꯈꯟꯖꯔꯤꯕꯀꯣ ꯁꯤꯗ ꯊꯃꯣꯏꯅ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯝꯇ ꯂꯦꯡꯁꯟꯕꯤꯔꯒ ꯃꯐꯝꯁꯤꯗ ꯀꯃꯥꯏꯅ ꯇꯧꯕꯅꯣꯗꯣ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯊꯣꯛꯄꯤꯌꯣꯅ ꯑꯩ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯔꯤ. Thank you so much. ꯑꯗꯨꯒ ꯆꯦꯅꯦꯜ subscribe ꯇꯧꯕꯤꯔꯛꯄ ꯑꯗꯒꯤ support ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ thank you so much. ꯑꯗꯨꯒ ꯗꯥꯖꯣꯅꯤꯒꯤꯁꯨꯀꯣ ꯑꯩꯈꯣꯏ ꯍꯟꯗꯛ ꯅ꯭ꯌꯨ ꯌꯔ 2022 ꯂꯥꯛꯄꯁꯤꯗꯒꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯍꯦꯟꯅ ꯀꯩꯅꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯔꯁꯅꯨꯅ ꯑꯩ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩ ꯍꯥꯏꯖꯔꯤ. Thank you. Gift ꯑꯃꯁꯨ ꯈꯟꯈ꯭ꯔꯦ. Thank you. ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯤꯒꯦꯀꯣ. Okay. Per jacket ꯑꯃꯁꯨ ꯂꯧꯔꯦ. खितंग हाइबिरमोने ꯑꯩꯁꯦ ꯑꯩꯒꯤ ꯃꯤꯡ ꯕꯤꯖꯨꯕ ꯂꯥꯏꯁ꯭ꯔꯝ ꯑꯩꯁꯨ ꯀ꯭ꯋꯥꯁꯤꯐꯥꯏ ꯕꯤꯁꯅꯨꯄꯨꯔꯗꯒꯤꯅꯦꯕ ꯑꯗꯣ ꯑꯩ ꯏꯌꯥꯝꯕꯒꯤ 100K ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯅꯤ ꯑꯗꯨꯅ ꯇꯨꯡꯗ ꯏꯌꯥꯝꯕꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯟꯇꯦꯟ ꯁꯦꯝꯕꯤꯗꯨꯅ ꯑꯩꯈꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯈꯣꯏꯕꯨ ꯄꯦꯜꯍꯟꯕꯤꯌꯨ ꯑꯗꯨꯒ ꯁꯤꯒꯤ ꯒꯤꯐ ꯑꯋꯦꯁꯤꯗ ꯌꯥꯝ ꯆꯥꯎꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯤꯕ ꯐꯦꯁꯟ ꯑꯦꯟ ꯏꯟꯇꯔꯇꯦꯟꯃꯦꯟꯠ ꯁ꯭ꯇꯣꯔꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ. Thank you so much. Support ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯀꯣ local business ꯃꯌꯥꯝ support ꯇꯧꯃꯤꯟꯅꯁꯤ. Alright, thank you. ꯑꯩ ꯍꯥꯏꯐꯦꯠ item ꯈꯔ ꯎꯠꯆꯔꯛꯀꯦꯀꯣ fashion and entertainment store ꯒꯤ lawman ꯁꯤ surplus ꯀꯤ product ꯅꯤꯀꯣ 3999 ꯀꯥꯏꯅ ꯊꯥꯔꯤꯁꯤ. Right. Lowerꯒꯤꯗꯣ ꯁꯤꯅ 7,900 ꯄꯤꯕ ꯁꯤ ꯖꯤꯞ ꯄꯥꯜꯂꯛꯑꯅꯤ ꯑꯗꯨꯒ ꯅꯥꯀꯟꯁꯨ ꯖꯤꯞ ꯄꯥꯜꯂꯛꯑꯅꯤ ꯁꯤ ꯇꯨꯡꯒꯤ ꯐꯩ ꯃꯨꯟ ꯂꯥꯎꯏ. 800 ꯀꯣ. ꯑꯗꯨ ꯁ꯭ꯋꯦꯠꯁꯨ ꯌꯥꯎꯔꯦꯅ ꯑꯗꯨꯒ ꯃꯥꯒꯤꯁꯤ ꯀꯩꯅꯣ ꯐꯣꯟꯒꯨꯝꯕ ꯍꯥꯞꯄꯁꯨ ꯇꯥꯍꯧꯔꯔꯣꯏ. ꯍꯣꯏ ꯖꯤꯞ ꯌꯥꯎꯔꯕꯅꯤ. ꯖꯤꯞ ꯌꯥꯎꯔꯅꯤ. ꯑꯗꯨꯗꯒꯤ ꯂꯨꯄꯥ 600 ꯄꯤꯕ ꯖꯦꯛ ꯑꯦꯟ ꯖꯣꯟꯁꯀꯤ ꯂꯥꯛꯑꯅꯤ. ꯖꯦꯛ ꯑꯦꯟ ꯖꯣꯟꯁ ꯁꯤꯅ 500 ꯄꯤꯕ ꯗꯤꯚꯥꯏꯗꯦꯠꯀꯤ. ꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤꯅꯤ. ꯕꯪꯒ꯭ꯂꯥꯗꯦꯁꯀꯤꯅꯤ. ꯗꯤꯚꯥꯏꯗꯦꯠ ꯀꯣ. ꯐꯤꯁꯨ ꯅꯨꯡꯉꯥꯏ ꯁꯤꯁꯦ. ꯑꯗꯨ ꯕꯗꯔꯅ ꯁꯦꯠꯄ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯕꯗꯣ ꯖꯦꯛ ꯑꯦꯟ ꯖꯣꯟꯁꯤꯗꯣ ꯂꯥꯛꯈ꯭ꯔꯕꯅꯤ. ꯅꯍꯥꯟ ꯀꯩꯅꯣ ꯇꯧꯒꯦꯅ ꯈꯟꯒꯦ ꯇꯧꯔꯝꯕꯅꯤ. 600ꯅꯤ ꯃꯌꯥꯝꯗ. 600 ꯑꯩꯒꯤꯁꯦ. 600 ꯑꯗꯨꯝ ꯐꯪꯒꯅꯤ. ꯁꯤꯁꯨ ꯗꯣꯅꯣꯅ ꯄꯤꯕꯤꯕꯅꯤ. ꯑꯗꯒꯤ ꯑꯗꯨꯝ ꯀꯩꯅꯣꯁꯨ ꯀꯥꯔꯒꯣ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯁꯤ ꯂꯩꯔꯦ ꯍꯥꯏꯅꯦꯛꯁꯦ ꯃꯅꯨꯡꯒꯨꯝꯕ ꯊꯥꯅꯕꯩꯗꯣ 400 ꯉꯥꯛꯇꯅꯦ. ꯑꯄꯥꯝꯕ ꯈꯟꯕ ꯂꯧꯊꯣꯔꯛꯀꯦ. ꯖꯦꯀꯦꯠꯀꯨꯝꯕ ꯅꯨꯄꯤꯒꯨꯝꯕꯅ ꯁ꯭ꯃꯣꯜ ꯆꯥꯏ. ꯁꯤꯒꯤꯁꯨ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯂꯩ. ꯌꯨꯅꯤꯁꯦꯛꯁ ꯑꯣꯏ. 400ꯅꯤ. ꯍꯥꯏꯅ ꯃꯈꯟꯅꯤ. ꯑꯗꯨꯗꯒꯤ ꯁ꯭ꯋꯦꯠ ꯁꯥꯔꯠꯁꯨ ꯀꯣ ꯃꯈꯟ ꯈꯟꯕ ꯌꯥꯏꯀꯣ. ꯁꯤ ꯀꯩꯅꯣ ꯁꯔꯄ꯭ꯂꯁꯀꯤ ꯉꯥꯛꯇꯅꯦ ꯑꯗꯣ ꯂꯦꯕꯦꯜ ꯀꯛꯊꯠꯂ ꯂꯥꯛꯏꯁꯦ. ꯁꯤꯒꯤꯁꯦ 500ꯗ ꯑꯄꯥꯝꯕ ꯈꯟꯕ ꯌꯥꯔꯦ. ꯑꯗꯨꯗꯒꯤ ꯍꯨꯗꯤ ꯖꯦꯛ ꯑꯦꯟ ꯖꯣꯟꯁꯀꯤ ꯍꯨꯗꯤ ꯑꯗꯨꯗꯒꯤ ꯗꯤꯚꯥꯏꯗꯦꯠꯀꯤ H&Mꯒ ꯂꯩꯔꯤꯁꯦ ꯀꯥꯏꯗ ꯂꯩꯈ꯭ꯔꯦ. ꯁꯤꯒꯤꯁꯤꯅ H&Mꯅꯤ. ꯖꯦꯛ ꯑꯦꯟ ꯖꯣꯟꯒ H&Mꯒ ꯂꯩ. ꯁꯤ 700. ꯃꯥꯒꯤ ꯄ꯭ꯂꯦꯟ ꯀꯩꯅꯣꯒꯨꯝꯕꯅ H&Mꯒꯨꯝꯕꯅ ꯄ꯭ꯂꯦꯟꯗ ꯂꯥꯛꯀꯜꯂꯦ ꯑꯗꯨꯒ ꯖꯦꯛ ꯑꯦꯟ ꯖꯣꯟꯁꯀꯨꯝꯕꯅ ꯁꯨꯃꯥꯏꯅ ꯄ꯭ꯔꯤꯟ ꯃꯆꯥ ꯊꯥꯔ ꯂꯥꯛꯀꯅꯤ. ꯖꯦꯛ ꯑꯦꯟ ꯖꯣꯟꯁꯤ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯁꯤꯗ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ H&Mꯒꯤ ꯂꯩꯔꯦꯀꯣ. ꯑꯗꯨ ꯁ꯭ꯋꯦꯇꯔ ꯑꯗꯨꯗꯒꯤ ꯍꯥꯏꯅꯦꯛ ꯑꯗꯨꯗꯒꯤ ꯁꯤꯗꯒꯤ ꯂꯩꯔꯤꯁꯦ ꯃꯈꯟ ꯂꯩꯔꯤꯁꯦ. ꯑꯗꯨꯗꯒꯤ ꯁꯤꯒꯤ ꯀꯥꯔꯒꯣ ꯖꯦꯀꯦꯠ ꯖꯤꯟ ꯖꯦꯀꯦꯠꯇꯁꯨ ꯂꯨꯄꯥ 1,100 1,300. ꯑꯗꯒꯤ ꯄꯝ ꯖꯦꯀꯦꯠ ꯑꯩꯅ ꯉꯁꯥꯏꯁꯨ ꯍꯥꯏꯈ꯭ꯔꯦꯅ ꯉꯁꯥꯏ ꯇꯣꯃꯤꯒꯤ ꯂꯥꯛꯀꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦꯅ. ꯑꯗꯨꯗꯒꯤ ꯁꯤꯒꯤ ꯋꯤꯟꯆꯦꯇꯔꯁꯤꯅ ꯂꯨꯄꯥ 1,200 ꯍꯥꯟꯅ ꯌꯣꯜꯂꯝꯃꯦ ꯍꯧꯖꯤꯛ ꯂꯨꯄꯥ 900ꯗ ꯗ꯭ꯔꯣꯞ ꯇꯧꯔꯦ ꯁꯤꯁꯦ. ꯑꯗꯨꯗꯒꯤ ꯁꯤꯒꯤ ꯔꯤꯚꯔꯁꯤꯕꯜ ꯃꯅꯤꯡ ꯃꯃꯥꯡ ꯂꯤꯠꯄ ꯌꯥꯔꯦ ꯑꯗꯣ ꯁꯣꯝꯁꯨ ꯂꯤꯠꯄ ꯌꯥꯔꯦ. ꯑꯗꯨ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ 1,700. ꯑꯗꯒꯤ ꯁꯤꯒꯤ ꯖꯔꯥꯒꯤ ꯁꯤꯗ ꯂꯩꯔꯦ. ꯖꯔꯥꯒꯤ 4590ꯅꯤ. 2,200ꯗ. ꯃꯈꯟ ꯑꯗꯨꯝ ꯂꯩꯔꯦ. ꯑꯗꯒꯤ ꯁꯤꯒꯤ ꯕꯥꯏꯀꯔꯁꯤꯗꯤ ꯍꯧꯖꯤꯛ ꯂꯣꯏꯔꯛꯑꯦ ꯃꯌꯥꯝ ꯂꯩꯔꯝꯕꯅꯤ ꯁꯤꯒꯤꯁꯤꯁꯨ. ꯐꯖꯩ ꯁꯤ ꯗꯤꯖꯥꯏꯟ ꯌꯥꯝ ꯐꯖꯩ. ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯐꯖꯅ ꯂꯣꯏꯕꯅꯤ ꯁꯤꯁꯦ. ꯁ꯭ꯋꯥꯏꯒꯤꯁꯤ A6 ꯀꯩꯀꯩ ꯌꯥꯎꯒꯦ ꯃꯥꯜꯂꯦ. ꯁꯤꯒꯤꯁꯤꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁꯔꯄ꯭ꯂꯁ ꯅꯠꯇꯦꯀꯣ ꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ
copy hai tare first copy gum si le Adidas A6 si sportwear 1000 oi si adagi sidaga 700 pi baga lai asi ko walking gum chen ba khop taw bagi ko 700 khaktane adagi Nike ki bura am lai ri kai ga da ma 700 pi ba ma okay no sigi je 1100 far yaw bu 1700 adagi sigi Benetton gi je Benetton gi si original ne ba si 3999 lai je 1500 ta maning mamang le pi ya dun kan hut chu yaw adagi sigi da 700 ta sigi zipper lumjulum mem magi please sweat ne maning mamang sigi as lak pa loi bini yam du lak te ko pistranga khatang lak ke ko phang hau da yam na sidi dum triple XL loi bagi le ho ban natra di nan yong da mi si saw bagi ko le ho ban kena kya le si what 2300 asi ju surplus ne original ne original ata si je ke je me low yo limited stock ne sida ju sida ju mle to mi hil figure gi original ne si original direct sigi je 25 da hoji drop ta tawra lay to mi gi si pha e kai da ai na ko sigi je chen matam da joina pa mun na ye lang yeng ga che le ba sida si lay si black ne ba si black ti pura loi gre hek lak pa nu mi ta pulap loi gre wai su pha je wai masan an li ka da far yaw adi side ka zip yaw si ma gi loi logo nam ka ni si ga je siga jeng to mi ui thare je pai ba dum khang mani magi original je magi white oi kan nan le ma black ta go ma ba si di sam mu la ju sam mu yo ni aina tha ja ba bone ai sam lit ke na black ma khakra tham mani do customer adu mun bi gre lit phang udre dukandar ni khain lit pa phang ba na te si sweater si le to makan ni si neck style ga tai si half zip si na full zip baraska si ju surplus na ne manga de si full zip se smagi ke no ga je zipper ma tek ka je leather na ban lai ji yam section na sa ko ne moi adu mai pocket pa lai je 700 khak ta ne ko nyu lai si p ga je no ai bi ni ba check shirt ka di si badan lai ni si lai me am sigi jina far yaw bi do manung da check shirt le jara men ne ko jara sile price harmony price 1100 jacket kum mane da tilum me sim likhi shirt lit pa ma la ko lum no ne manung da de fashion and entertainment store na check in again honge ko adu me am sibil la siga jo siga ko dro ni siga je ling mini ai na kano da thagat ni oh pare do na nagrang gi do ti ta ga jila kuni o siga je to only in sense ki ni si ju sar plus ne sumaina koi pocket chaw no pan ba je hojikan pam ne mi sing sigi je kano ki met ne tare Bangladesh ki met Bangladesh ju met ka ori ga mule ba ko sigi jina Bangladesh ki met oi ba made in Bangladesh ti oi ba du mo na sa high quality ne ba ha mane magi kano ga sina amaga chani ama chom sigi se magi same first ko copy there Bangladesh sigi jina made in Bangladesh na ta ha ga ta kan original nga ta ju na te ba shugum original ado koi di store da lag ma tam thamoi seng di hai sina seng ni seng da ni do adi nungai te sigi to mi gi ga je ko mo gi kano da gi outlet ne si ja lupa 700 ta ni tha do ji cha pin phi ga ti nungai bi ni jin so su ko mo la ya do waist ti achok blak ta ma 30 32 मैम बग चुम मैम ले ने काय दो मगन ले ने लाकदब जु मु ले ने लंबी दो को बग निपान मा पनम ले सिदगा हुदी गा जिपर गा ले जे सि फी जे नं खांगम नि दा सि फी जे अदुम थमो सिन हाय ने होय फी जे मोंग लाउट्रा आई सी ने सि सरप्लस ने होय ओरी ने से प्राइस क्या था सी 700 तो तुम था
Origa H&M ko 700 lere. ꯑꯗꯨꯗꯒꯤ ꯃꯌꯥꯝꯅ ꯁꯨꯝ ꯕ꯭ꯔꯗꯔꯒꯤꯗ ꯑꯩꯅ ꯊꯥꯒꯠꯄ ꯃꯇꯝꯗ ꯅꯍꯥꯟꯃꯨꯛꯀꯤꯗ ꯍꯪꯉꯛꯄ ꯌꯥꯎꯋꯦ ꯀꯩꯅꯣ 700ꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯃꯥꯏꯅ ꯍꯣꯡꯅ ꯐꯪꯗꯣꯏꯅꯣ ꯁꯣꯔꯨꯝꯒꯤꯁꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯑꯗꯨꯒꯤ ꯃꯤꯁꯤꯡꯗꯣ ꯁꯦꯡꯗꯣꯛꯅꯤꯡꯕꯗꯣ ꯑꯩꯅ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯁꯔꯄ꯭ꯂꯁ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯐꯦꯛꯇ꯭ꯔꯤꯗꯒꯤ 70% ꯀꯥꯏꯅ 60% ꯀꯥꯏꯅ ꯗ꯭ꯔꯣꯞ ꯇꯧꯕ ꯂꯥꯛꯑꯦꯗꯅ ꯀꯝꯄꯅꯤꯅ ꯃꯣꯏ ꯑꯗꯨꯒꯤꯁꯤꯡꯗꯣ ꯃꯣꯏ ꯑꯗꯨꯝ ꯇꯥꯔꯒ ꯌꯣꯟꯊꯣꯔꯛꯏꯅꯦꯕ ꯍꯥꯏꯗꯤ ꯑꯥꯎꯠꯂꯦꯠꯅꯦꯕ ꯆꯦꯟꯖ ꯇꯧꯕꯒꯤ ꯍꯣꯏ ꯍꯣꯏ ꯅ꯭ꯌꯨ ꯁ꯭ꯇꯣꯛ ꯊꯝꯃꯛꯄꯒꯤ ꯑꯗꯨꯃꯥꯏꯅ ꯍꯣꯡꯉꯛꯄꯅꯦ ꯑꯗꯨꯒꯤ ꯅꯠꯇꯕꯒꯤ ꯍꯣꯡꯕ ꯅꯠꯇꯦ ꯑꯗꯨ ꯁꯤꯒꯁꯦ ꯀꯩꯅꯣꯒꯤ ꯖꯔꯥꯒꯤ ꯀꯩꯅꯣꯒꯤꯅꯦ ꯁꯤ ꯗꯥꯏꯔꯦꯛꯅꯦ ꯃꯥꯏ ꯐꯤꯒꯁꯦ ꯊꯤꯅ ꯂꯤꯡꯕꯤꯅꯦ ꯁꯤ ꯀꯥꯏ ꯁꯥꯏꯖꯁꯤ ꯑꯦꯝ ꯍꯥꯏꯔ ꯆꯥꯎꯗ꯭ꯔꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯟ ꯁꯥꯏꯖꯇꯗꯤꯅꯦ ꯀꯩꯅꯣꯁꯦ ꯃꯦꯗꯤꯌꯝꯁꯦ ꯌꯥꯝ ꯄꯤꯛꯀꯗꯕꯅꯦꯕ ꯃꯣꯏꯗꯤ ꯌꯨꯔꯣꯄꯤꯌꯟ ꯁꯥꯏꯖ ꯑꯣꯏꯕ ꯌꯨꯔꯣꯞ ꯂꯣꯝꯗ ꯂꯤꯛꯀꯗꯕ ꯄꯣꯠꯅꯦꯕ ꯑꯗꯨꯒꯤ ꯆꯥꯎ ꯂꯥꯏꯅꯦ ꯑꯦꯛꯁꯇ꯭ꯔꯥ ꯂꯥꯔꯖꯀꯗꯤ ꯕ꯭ꯔꯗꯔ ꯆꯥꯅꯦꯕ ꯑꯩꯈꯣꯏ ꯁꯤꯒꯤ ꯕ꯭ꯔꯗꯔꯒꯤ ꯖꯣꯅꯤ ꯁꯔꯨꯡꯕꯝꯒꯤ ꯀꯩꯅꯣꯁꯦ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯔꯣ ꯑꯗꯨ 150K ꯁꯨꯕ ꯃꯇꯝꯗ ꯃꯤ 35 ꯑꯃꯨꯛ ꯈꯜꯂꯒ ꯑꯄꯥꯝꯕ ꯑꯃꯨꯛ ꯈꯜꯂꯒ ꯑꯗꯨꯗꯩ ꯗꯕꯜ ꯑꯃꯨꯛ ꯈꯟꯍꯜꯂꯒꯦ ꯈꯣꯡꯒ꯭ꯔꯥꯎꯒ ꯑꯃꯒ ꯐꯨꯔꯤꯠ ꯑꯃꯒ ꯑꯗꯨꯝ ꯍꯧꯖꯤꯛꯅ ꯁꯤꯡꯒꯜꯅꯤꯅ ꯇꯦꯟꯁꯦ ꯑꯗꯣ ꯑꯗꯨꯒ 200K ꯁꯨꯕꯗꯅ ꯃꯤ 10 ꯑꯃꯨꯛ ꯈꯟꯍꯜꯂꯛꯑꯒꯦꯕ ꯑꯗꯣ 250 ꯁꯨꯕꯗꯅ ꯃꯤ 15 ꯑꯃꯨꯛ ꯈꯟꯍꯜꯂꯁꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯑꯗꯣ ꯁꯨꯝ ꯍꯦꯟꯒꯠꯂꯛꯀꯅꯤꯀꯣ ꯃꯥꯒꯤ 150 ꯁꯨꯕ ꯃꯇꯝꯗ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯐꯨꯔꯤꯠ ꯑꯃ ꯑꯗꯨꯝ ꯗꯕꯜ ꯁꯨꯠ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯀꯩꯅꯣꯗꯅ ꯒꯤꯐ ꯑꯦꯛꯁꯇ꯭ꯔꯥ ꯑꯃꯁꯨ ꯍꯥꯞꯆꯤꯜꯂꯛꯑꯅꯤ ꯑꯃꯨꯛ 3 ꯑꯃꯨꯛ ꯍꯥꯞꯄꯛꯑꯅꯤ 200Kꯗꯗꯤ ꯃꯤ 10ꯗ ꯄꯣꯠ 3 ꯈꯟꯕ ꯌꯥꯕꯩ ꯆꯥꯟꯁ ꯂꯥꯛꯑꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯔꯣ ꯁꯞꯄꯣꯔꯠ ꯇꯧꯔꯣ ꯑꯗꯨ ꯇꯧꯔꯣ ꯑꯗꯨꯒ ꯃꯌꯥꯝ ꯌꯥꯝꯍꯜꯂꯣ ꯑꯗꯨ ꯇꯧꯃꯤꯟꯅꯔꯁꯤ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯉꯁꯤꯒꯤ ꯒꯤꯐ ꯑꯋꯦꯁꯦ ꯑꯟꯐꯣꯔꯆꯨꯅꯦꯠꯂꯤ ꯃꯈꯣꯏ 6 ꯈꯛꯇꯪ ꯂꯥꯛꯑꯦ ꯃꯔꯤ ꯑꯃꯗꯤ ꯂꯥꯛꯇ꯭ꯔꯦꯀꯣ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪꯕꯨꯗꯤ ꯉꯥꯏꯈꯤꯒꯦ ꯑꯗꯣ ꯂꯥꯛꯇ꯭ꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯀꯣ ꯑꯅꯤꯔꯛ ꯍꯟꯅ ꯁꯤꯟꯕ ꯉꯝꯖꯗꯕꯅꯤꯅ ꯑꯗꯣ ꯗꯣꯅꯣꯅꯁꯨ ꯍꯧꯖꯤꯛ ꯍꯥꯏꯕꯤꯈ꯭ꯔꯦ ꯐꯦꯁꯟ ꯑꯦꯟड ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯁ꯭ꯇꯣꯔꯗꯀꯣ ꯃꯊꯪꯒꯤ ꯅꯦꯛꯁ ꯒꯤꯐ ꯑꯋꯦꯁꯦ 150Kꯗ ꯑꯗꯨꯝ ꯁꯤꯁꯨ ꯐꯦꯁꯟ ꯑꯦꯟड ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯁ꯭ꯇꯣꯔꯅ ꯑꯗꯨꯝ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯤꯒꯅꯤ ꯍꯥꯏ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯒꯅꯤ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯒꯅꯤ ꯍꯥꯏꯀꯣ ꯑꯗꯨꯅ ꯃꯌꯥꯝ 150K ꯑꯃꯨꯛ ꯌꯧꯍꯜꯂꯁꯤ ꯑꯗꯨꯗꯩ ꯃꯤ 35 ꯑꯃꯨꯛ ꯂꯛꯀꯤ ꯋꯤꯅꯔ ꯈꯜꯂꯁꯤ ꯑꯗꯨꯒ ꯑꯥꯏꯇꯦꯝ ꯑꯅꯤ ꯈꯜꯍꯜꯂꯁꯤ ꯉꯁꯤꯒꯤꯅ ꯑꯥꯏꯇꯦꯝ ꯑꯃꯃꯝ ꯈꯜꯍꯟꯕꯅꯤ ꯏꯔꯦꯁꯄꯦꯛꯇꯤꯞ ꯑꯣꯐ ꯗ ꯄ꯭ꯔꯥꯏꯁ ꯇꯦꯛ ꯀꯣ ꯑꯗꯨꯅ ꯃꯊꯪꯒꯤꯗꯗꯤ ꯑꯃꯨꯛ ꯂꯣꯋꯔ ꯑꯃꯒ ꯇꯣꯞ ꯑꯃꯒ ꯇꯧꯔꯒ ꯈꯜꯍꯜꯂꯒ ꯇꯧꯔꯁꯤ ꯑꯗꯨꯒ ꯅꯦꯛꯁꯀꯤ 200Kꯗꯁꯨ ꯑꯃꯨꯛ ꯃꯤ 10 ꯑꯃꯨꯛ ꯈꯜꯂꯒ ꯁꯨꯝ ꯌꯥꯡꯈꯠꯂꯛꯁꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯒꯤꯐ ꯑꯋꯦ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ